ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯟꯗꯥ ꯁꯥꯄꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗꯅꯤ ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯐꯕ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯋꯥꯍꯣꯡ ꯃꯇꯨ ꯑꯃ ꯄꯥꯏꯔꯗꯨꯅ ꯆꯦ ꯑꯃꯗ ꯀꯔꯤ ꯀꯔꯤꯅꯣ ꯏꯔꯤ꯫ ꯆꯦ ꯑꯗꯨꯒꯤ ꯋꯥꯔꯣꯜ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ: ꯃꯪꯂꯥꯟꯒꯤꯗꯤ ꯆꯥꯅꯕꯤ, ꯊꯋꯥꯏꯒꯤꯗꯤ ꯃꯕꯦꯝꯃ, ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯁꯨꯛꯂꯤ ꯄꯥꯏꯔꯤꯕꯤ, ꯅꯨꯡꯁꯤꯕꯒꯤ ꯍꯧꯔꯛꯐꯝ, ꯐꯖꯕꯗ ꯆꯥꯡꯗꯝꯅꯐꯝ ꯂꯩꯇ꯭ꯔꯕꯤ, ꯅꯨꯖꯥ ꯑꯣꯏꯕꯤ ꯅꯪꯅ ꯄꯥꯈꯪ ꯑꯣꯏꯕ ꯑꯩꯒꯤ ꯃꯪꯂꯥꯟ ꯈꯛꯇꯗ ꯅꯪꯅ ꯂꯥꯛꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯇꯥꯏꯕꯪꯗꯗꯤ ꯅꯪꯕꯨ ꯎꯖꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ? ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯂꯥꯡꯇꯛꯅꯍꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯪꯕꯨ ꯉꯥꯏꯕꯗ ꯆꯣꯛꯊꯔꯥꯛ ꯆꯥꯡ ꯑꯁꯦ ꯅꯪꯒꯤ ꯅꯨꯡꯁꯤ ꯏꯔꯤꯡ ꯈꯖꯤꯛꯇꯗꯤ ꯈꯤꯛꯄꯤꯔꯣꯒꯕ? ꯅꯪꯕꯨ ꯇꯥꯏꯕꯪꯗ ꯎꯖꯕꯗꯤ ꯐꯪꯗ ꯃꯪꯂꯥꯟꯒꯤ ꯆꯥꯅꯕꯤ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯒꯗ꯭ꯔꯥ? ꯂꯥꯛꯂꯣ, ꯏꯃꯥꯡꯁꯤꯗ ꯂꯦꯞꯂꯔꯣ, ꯑꯩꯒꯤ ꯍꯥꯡꯂ ꯄꯥꯝꯕꯣꯝ ꯑꯁꯤꯗ ꯅꯤꯡꯉꯥꯏꯗꯅ ꯄꯣꯊꯥꯔꯔꯣ, ꯃꯪꯂꯥꯟꯒꯤ ꯅꯨꯡꯁꯤꯕꯤ꯫ ꯑꯁꯨꯝꯅ ꯃꯥꯏꯊꯣꯡꯗ ꯃꯣꯟ ꯃꯤꯅꯣꯛ ꯈꯖꯤꯛ ꯑꯃꯨꯛ ꯇꯝꯃꯤ, ꯑꯃꯨꯛꯁꯨ ꯋꯥꯈꯜ ꯋꯥꯔꯕ ꯃꯤ ꯑꯃꯒꯨꯝ ꯄꯤꯁꯨꯝ ꯑꯗꯨ ꯈꯖꯤꯛ ꯑꯃꯨꯛ ꯁꯨꯛꯆꯤꯟꯗꯨꯅ ꯑꯉꯧꯕ ꯁꯦꯕꯥꯡ ꯑꯗꯨꯗ ꯃꯥꯒꯤ ꯋꯥꯔꯤ ꯀꯌꯥ ꯇꯝꯂꯤ ꯋꯥꯍꯣꯡ ꯃꯇꯨꯒꯤ ꯈꯣꯔꯖꯩ ꯑꯗꯨꯅ꯫ ꯋꯥꯍꯩ ꯈꯔꯁꯤ ꯏꯔꯝꯂꯒ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯑꯃꯨꯛ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯤ꯫ ꯁꯪꯕꯥꯅꯔꯕ ꯃꯌꯦꯛ ꯁꯦꯡꯂ ꯑꯇꯤꯌꯥ ꯑꯗꯨꯗ ꯃꯥꯒꯤ ꯃꯪꯂꯥꯟꯒꯤꯗꯤ ꯆꯥꯅꯕꯤ ꯑꯗꯨꯒꯤ ꯃꯃꯤ ꯑꯣꯏꯅꯁꯨ ꯃꯃꯤꯠꯇ ꯎꯔꯛꯂꯤ꯫ ꯔꯥꯁꯤ ꯂꯩꯕꯤ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯂꯒ ꯁꯥꯡꯂꯕ ꯁꯝꯂꯥꯡꯅ ꯍꯥꯏ ꯍꯨꯝꯂꯗꯨꯅ ꯆꯦꯟꯈꯤꯕꯒꯨꯝ ꯑꯃꯨꯛꯁꯨ ꯎꯔꯛꯏ꯫ ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯐꯕ ꯃꯃꯤꯠ ꯇꯞꯅ ꯎꯏꯁꯤꯜꯂꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯑꯃꯨꯛ ꯍꯣꯟꯗꯣꯛꯏ꯫ ꯅꯨꯄꯥ ꯑꯣꯏꯕ ꯃꯖꯥꯏꯕꯨꯡꯉꯣ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯃꯪꯂꯥꯟꯒꯤ ꯆꯥꯅꯕꯤ ꯃꯥꯅ ꯑꯣꯠꯄꯤꯔꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯌꯥꯏꯐꯕꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯃꯍꯥꯔꯥꯅꯤ ꯂꯨꯋꯥꯡꯂꯩꯃ ꯃꯆꯥꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯌꯥꯏꯐꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ: ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯉꯁꯤꯗꯤ ꯏꯃꯥꯒꯅꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥ ꯑꯃ ꯉꯥꯡꯅꯁꯤ꯫ ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ? ꯍꯥ? ꯅꯠꯇꯦ, ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯃꯤꯒꯤ ꯃꯆꯥ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯦ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯦ, ꯑꯗꯨꯒ ꯅꯪꯅ ꯃꯍꯥꯛꯄꯨ ꯃꯤꯗꯣꯞꯀꯨꯝꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯍꯥ? ꯂꯩꯄꯥꯛ ꯄꯨꯝꯖꯥꯎ ꯊꯤꯟꯗꯨꯅ ꯂꯨꯍꯣꯡꯂꯤꯕꯗꯨꯕꯨ ꯅꯪ ꯐꯥꯒꯤ ꯑꯣꯏꯅ ꯈꯜꯂꯕ꯭ꯔꯣ? ꯏꯆꯥ ꯄꯤꯕꯥ ꯅꯇꯣꯝꯇ ꯌꯥꯎꯔꯒ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯃꯨꯠꯂꯕꯗꯤ ꯇꯨꯡꯗ ꯂꯩꯄꯥꯛ ꯑꯁꯦ ꯀꯅꯥꯅ ꯄꯥꯜꯍꯧꯒꯗꯧꯔꯤꯕꯒꯦ? ꯉꯁꯤꯅꯦ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯥꯝꯃꯤ ꯏꯃꯥ꯫ ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯐꯕ ꯃꯃꯤꯠ ꯎꯏꯁꯤꯜꯂꯝꯕ ꯑꯗꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯇꯨꯅ ꯃꯃꯥ ꯏꯕꯦꯝꯃ ꯃꯉꯣꯟꯗ ꯇꯞꯅ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: ꯏꯃꯥ, ꯅꯆꯥ ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯖꯒꯦ, ꯃꯗꯨꯒꯤ ꯋꯥꯔꯤꯗꯣ ꯀꯣꯟꯅ ꯁꯥꯟꯅꯔꯁꯤ ꯏꯃꯥ꯫ ꯀꯔꯤꯒꯤ ꯀꯣꯟꯅꯅꯣ? ꯅꯪꯅ ꯂꯨꯍꯣꯡꯂꯤꯕꯁꯦ ꯊꯥ 4-5ꯗꯤ ꯐꯥꯔꯛꯂꯕꯅꯤ꯫ ꯃꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯦ ꯅꯪꯕꯨ ꯂꯥꯏꯙꯤ ꯑꯣꯏꯅ ꯎꯔꯕ꯭ꯔꯣ? ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯍꯥꯛ ꯑꯁꯦ ꯂꯩꯄꯥꯛ ꯑꯃꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯅꯤ, ꯔꯥꯖꯀꯨꯃꯥꯔꯤ꯫ ꯅꯪꯅ ꯃꯥꯕꯨ ꯑꯁꯨꯝ ꯏꯟꯊꯣꯛꯄꯤꯗꯨꯅ ꯊꯝꯒꯗꯕ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤ ꯃꯤꯒꯤ ꯃꯆꯥꯁꯤ ꯂꯧꯔꯤ? ꯍꯥ? ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯐꯕ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯃꯥꯗ ꯁꯥꯎꯅ ꯈꯨꯝꯂꯛꯏ: ꯏꯃꯥ, ꯑꯩ ꯃꯥꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯑꯩ ꯍꯥꯏꯗꯗꯅ ꯊꯃꯣꯏꯗ ꯆꯔꯥꯡꯅꯔꯤꯕꯁꯦ ꯀꯣꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯇꯝ ꯈꯔ ꯂꯥꯞꯊꯣꯛꯅ ꯂꯩꯁꯦ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯔꯕꯒꯦ? ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯅꯪꯅ ꯆꯔꯥꯡꯅꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯉꯁꯤꯗꯤ ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯏꯃꯥꯁꯨ ꯅꯨꯄꯤꯅꯤ, ꯅꯨꯄꯤꯒꯤ ꯑꯋꯥꯕꯗꯤ ꯅꯨꯄꯤ ꯈꯛꯇꯅ ꯈꯪꯕꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯅꯥꯒꯤ ꯃꯇꯧꯁꯦ ꯏꯃꯥ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯅꯤ ꯏꯃꯥꯒꯤ ꯕꯨꯡꯉꯣ꯫ ꯌꯥꯔꯦ ꯏꯃꯥ, ꯇꯣꯛꯄꯤꯔꯣ, ꯑꯃꯨꯛ ꯃꯈꯥ ꯇꯥꯕꯤꯔꯒꯅꯨ꯫ ꯑꯩꯅ ꯂꯨꯍꯣꯡꯈꯤꯕꯗꯣ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯍꯣꯡꯈꯤꯕ ꯅꯠꯇꯕ꯭ꯔꯥ? ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯑꯄꯥꯝꯕ ꯇꯥꯅꯤꯡ ꯊꯨꯡꯍꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯇꯧꯕꯗ ꯏꯃꯥ ꯄꯥꯕꯨꯡꯅ ꯌꯦꯠꯄꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ꯫ ꯀꯔꯤ? ꯃꯗꯨꯕꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ? ꯍꯦꯛ ꯂꯨꯍꯣꯡꯂꯕ ꯃꯤꯀꯨꯞꯇꯒꯤ ꯅꯪꯅ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯅꯥꯕꯨ ꯅꯃꯤꯠꯇꯨꯅ ꯑꯃꯨꯛ ꯐꯥꯎꯕ ꯌꯦꯡꯈ꯭ꯔꯕ꯭ꯔꯥ? ꯍꯥ? ꯃꯗꯨꯕꯨ ꯀꯔꯝꯕ ꯁꯤꯡꯅꯕꯅꯣ? ꯀꯜꯂꯤꯗꯀꯣ ꯅꯪꯒꯤ ꯅꯔꯤꯜ ꯑꯁꯦ ꯏꯃꯥꯒꯤ ꯕꯨꯡꯉꯣ꯫ ꯏꯃꯥ, ꯑꯩꯗꯤ ꯍꯥꯟꯅꯁꯨ ꯍꯥꯏꯖꯈ꯭ꯔꯤꯕꯗꯨꯅꯤ, ꯑꯩꯅ ꯃꯥꯕꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯤꯕꯗꯣ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯑꯄꯥꯝꯕ ꯇꯥꯅꯤꯡ ꯊꯨꯡꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯅꯆꯥꯒꯤ ꯑꯄꯥꯝꯕꯗ ꯏꯃꯥ ꯄꯥꯕꯨꯡꯅꯁꯨ ꯌꯦꯠꯄꯤꯔꯛꯀꯅꯨ ꯍꯥꯏꯈꯤꯕꯗꯣ ꯑꯩꯅ ꯃꯥꯕꯨ
ꯑꯩꯒꯤ ꯅꯨꯄꯤꯅ ꯂꯧꯁꯤꯟꯕꯗꯤ ꯂꯥꯏꯔꯗꯅ ꯏꯃꯤꯠꯁꯤꯅ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯂꯣꯏ ꯍꯥꯏꯅ ꯋꯥꯁꯛꯈꯤꯕꯗꯣ ꯃꯗꯣ ꯆꯤꯟ ꯑꯃ ꯄꯥꯜꯂꯦ ꯍꯥꯏꯗꯨꯅ ꯄꯪꯍꯥꯏ ꯍꯥꯏꯈꯤꯕ ꯅꯠꯇꯦ ꯃꯄꯣꯛꯁꯤ ꯂꯩꯔꯤ ꯃꯈꯩ ꯑꯩ ꯃꯥꯕꯨ ꯏꯃꯤꯠ ꯑꯁꯤꯅ ꯍꯟꯅ ꯌꯦꯡꯂꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯐꯕ ꯀꯥꯗꯨꯗꯒꯤ ꯁꯥꯎꯅ ꯊꯣꯛꯈꯤꯔꯝꯃꯤ ꯃꯃꯥꯏꯕꯦꯝꯃ ꯂꯨꯋꯥꯡ ꯂꯩꯃꯁꯨ ꯃꯗꯣꯝ ꯑꯁꯨꯝ ꯁꯣꯜꯍꯧꯔꯤ ꯑꯣ ꯃꯔꯤꯜ ꯈꯥꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯥꯕꯨ ꯀꯔꯝ ꯊꯦꯝꯂꯁꯤꯒꯦ ꯃꯥꯅ ꯑꯁꯨꯛ ꯂꯩꯅꯥꯕꯨ ꯃꯤꯔꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯔꯥꯅꯤ ꯂꯨꯋꯥꯡ ꯂꯩꯃ ꯇꯧꯐꯝ ꯈꯪꯗ ꯃꯁꯥꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯀꯔꯤꯒꯤꯗꯃꯛ ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯐꯕꯅ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯅꯥꯕꯨ ꯏꯟꯊꯣꯛꯂꯤꯕ ꯍꯥꯏꯕꯒꯤ ꯃꯔꯝ ꯌꯦꯡꯂꯕꯗ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯐꯕꯕꯨ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯅꯤꯅ ꯂꯨꯍꯣꯡꯅꯕ ꯀꯟꯅ ꯍꯥꯏꯔꯝꯃꯤ ꯂꯨꯋꯥꯡ ꯂꯩꯃꯅ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯍꯟꯗꯛꯇꯤ ꯏꯆꯥ ꯂꯨꯍꯣꯡꯗꯕ ꯌꯥꯗꯕꯅꯤꯀꯣ ꯅꯪ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨ ꯌꯥꯏꯐꯕꯒꯤꯗꯤ ꯃꯄꯥꯕꯨꯡ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯁꯤꯡꯂꯥꯏꯁꯨ ꯃꯍꯥꯔꯥꯅꯤ ꯂꯨꯋꯥꯡ ꯂꯩꯃꯒꯤ ꯃꯇꯦꯡ ꯄꯥꯡꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯄꯥꯒꯤ ꯕꯨꯡꯉꯣ ꯅꯃꯥꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯅꯪ ꯂꯨꯍꯣꯡꯅꯕ ꯇꯧꯁꯤ ꯌꯦꯡꯉꯣꯏ ꯏꯄꯥꯒꯤꯗꯤ ꯁꯥꯟꯅꯕ ꯃꯔꯨꯞ ꯅꯤꯡꯊꯧ ꯄꯣꯏꯔꯩꯉꯥꯟꯕꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯅꯥꯗꯣ ꯏꯄꯥꯅ ꯅꯍꯥꯟꯅꯣ ꯏꯇꯥꯎꯃꯥꯒ ꯄꯨꯟꯅ ꯁꯥ ꯇꯥꯟꯕ ꯆꯠꯃꯤꯟꯅꯕꯗ ꯏꯆꯥ ꯄꯤꯅꯁꯤ ꯋꯥꯁꯛꯅꯈꯤ ꯋꯥꯁꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯅꯥꯕꯨ ꯅꯪꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯂꯨꯍꯣꯡꯒꯗꯕꯅꯤꯀꯣ ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯐꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯅꯤꯗ ꯌꯦꯡꯂꯗꯨꯅ ꯅꯣꯛꯃꯤ ꯈꯨꯝꯖꯔꯛꯏ ꯑꯁ ꯏꯃꯥ ꯄꯥꯕꯨꯡꯁꯤꯕ ꯅꯆꯥꯏꯁꯦ ꯄꯥꯈꯪ ꯈꯖꯤꯛꯇ ꯑꯣꯏꯖꯈꯤ ꯀꯩꯗꯧꯕꯒꯦ ꯍꯥꯊꯨ ꯍꯦꯛꯇ ꯂꯨꯍꯣꯡꯕꯗꯣ ꯑꯩ ꯄꯥꯝꯗꯦꯕ ꯍꯣꯡꯂꯕꯁꯨ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯍꯣꯡꯁꯤ ꯅꯆꯥ ꯑꯗꯨꯝ ꯌꯥꯖꯒꯦ ꯂꯨꯋꯥꯡ ꯂꯩꯃ ꯃꯁꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯅꯣꯛꯂꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ ꯍꯣ ꯑꯗꯨꯅꯤꯗꯅ ꯏꯆꯥꯁꯤꯗꯤ ꯌꯥꯔꯦ ꯆꯠꯂꯨ ꯅꯪꯒꯤ ꯀꯥꯗ ꯆꯠꯆꯔꯣ ꯄꯣꯊꯥꯖꯔꯨꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯐꯕ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯅꯤꯒꯤ ꯀꯥꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯃꯤ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ ꯂꯥꯡꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯂꯛꯄꯗ ꯄꯣꯠꯆꯩ ꯌꯣꯟꯕ ꯅꯨꯄꯤ ꯑꯍꯜ ꯑꯃꯅ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯅꯥꯏ ꯃꯁꯤꯟ ꯀꯌꯥꯗ ꯄꯣꯠ ꯌꯣꯜꯂꯤꯕꯗꯨ ꯎꯔꯛꯂꯝꯃꯤ ꯀꯔꯤꯕꯨ ꯌꯣꯜꯂꯤꯕ ꯈꯟꯅ ꯃꯥꯁꯨ ꯀꯨꯝꯊꯔꯛꯇꯨꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯝꯃꯤ ꯔꯥꯖꯀꯨꯃꯥꯔ ꯃꯥꯅ ꯆꯪꯁꯤꯜꯂꯛꯄꯗ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯅꯥꯏ ꯃꯁꯤꯟꯁꯤꯡ ꯂꯥꯡꯂꯝꯕꯗꯨ ꯇꯨꯃꯤꯟ ꯃꯀꯣꯛ ꯈꯖꯤꯛ ꯅꯣꯟꯊꯔꯗꯨꯅ ꯃꯥꯒꯤ ꯂꯝꯕꯤ ꯄꯤꯔꯛꯏ ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯐꯕꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯣꯠ ꯌꯣꯟꯕꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯏꯅꯦꯅ ꯌꯣꯟꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯁꯨ ꯈꯖꯤꯛꯇ ꯌꯦꯡꯖꯈꯤꯗꯅ ꯄꯣꯠ ꯌꯣꯟꯕꯤ ꯅꯨꯄꯤꯗꯨꯁꯨ ꯃꯀꯣꯛ ꯅꯣꯜꯂꯝꯕꯗꯨ ꯈꯖꯤꯛ ꯍꯥꯏꯒꯠꯇꯨꯅ ꯑꯁꯨꯝꯅ ꯈꯨꯝꯖꯔꯛꯏ ꯃꯆꯥ ꯏꯕꯨꯡꯉꯣ ꯔꯥꯖꯀꯨꯃꯥꯔ ꯏꯅꯦꯅ ꯄꯨꯔꯛꯂꯤꯕꯁꯦ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯇꯨꯇꯣ ꯁꯤꯗ ꯊꯝꯂꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯈꯛꯇꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯄꯣꯠꯁꯤꯡ ꯑꯗꯨ ꯎꯠꯂꯤ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯁꯝꯒꯤ ꯁꯝꯐꯥ ꯈꯨꯖꯤ ꯈꯨꯗꯣꯞꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯌꯦꯛꯄ ꯂꯥꯏ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯐꯕ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨꯕꯨ ꯁꯠ ꯂꯧꯈꯠꯇꯨꯅ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯏꯅꯦ ꯃꯁꯤꯕꯨ ꯀꯅꯥꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝꯅꯣ ꯃꯆꯥ ꯏꯕꯨꯡꯉꯣ ꯔꯥꯖꯀꯨꯃꯥꯔ ꯏꯅꯦꯗ ꯅꯨꯄꯥ ꯑꯃꯅ ꯃꯃꯜ ꯍꯣꯡꯅ ꯌꯣꯜꯂꯝꯕꯅꯤ ꯂꯩꯕꯥꯛ ꯑꯃꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯅꯤ ꯍꯥꯏ ꯃꯥꯒꯤ ꯁꯛꯇꯝ ꯌꯦꯛꯄꯗ ꯁꯣꯏꯗꯅ ꯂꯥꯏꯌꯦꯛꯄꯗꯨꯅꯅꯦ ꯁꯝꯕ꯭ꯔꯨ ꯑꯃ ꯆꯤꯟꯕꯥꯟ ꯃꯊꯛ ꯑꯁꯤꯗ ꯅꯝꯁꯤꯜꯂꯨꯔ ꯃꯥꯜꯂꯦ ꯃꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯑꯅꯧꯕ ꯂꯥꯏ ꯑꯃ ꯌꯦꯛꯍꯜꯂꯤ ꯍꯥꯏꯌꯦ ꯑꯗꯨꯒꯤ ꯑꯁꯣꯏꯕ ꯁꯝꯕ꯭ꯔꯨ ꯌꯦꯛꯁꯤꯜꯂꯨꯕ ꯁꯤꯅꯅꯦ ꯄꯨꯆꯈ꯭ꯔꯣ ꯍꯥꯏꯅ ꯄꯤꯊꯣꯔꯛꯄꯅꯤ ꯍꯥꯏꯌꯦ ꯃꯗꯨꯗ ꯂꯥꯏꯌꯦꯛꯄꯗꯨꯅ ꯃꯉꯣꯟꯗꯗꯤ ꯀꯥꯟꯅꯕ ꯂꯩꯇꯦ ꯏꯅꯦꯅ ꯄꯣꯠ ꯌꯣꯟꯕꯗ ꯌꯣꯟꯊꯣꯛꯄꯤꯈ꯭ꯔꯣ ꯍꯥꯏꯗꯅ ꯃꯥꯒꯤ ꯃꯃꯜ ꯈꯖꯤꯛ ꯂꯧꯍꯧꯔꯒ ꯏꯅꯦꯗ ꯌꯣꯜꯂꯝꯕꯅꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯁꯤꯕꯨ ꯔꯥꯖꯀꯨꯃꯥꯔꯅ ꯂꯧꯕꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯣꯏꯅꯦ ꯃꯁꯤ ꯑꯩ ꯂꯧꯖꯍꯧꯔꯒꯦ ꯁꯦꯜꯗꯣ ꯑꯩ ꯏꯅꯥꯏ ꯊꯥꯗꯨꯅ ꯄꯨꯊꯣꯛꯆꯍꯜꯂꯒꯦ ꯏꯅꯦ ꯉꯥꯏꯍꯥꯛ ꯂꯩꯕꯤꯔꯝꯃꯨꯀꯣ ꯐꯒꯅꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯐꯕ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯕꯨ ꯄꯨꯔꯗꯨꯅ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ ꯃꯥꯒꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯑꯔꯣꯟꯕ ꯊꯣꯡ ꯀꯣꯅꯨꯡꯗ ꯂꯩꯕ ꯃꯤ ꯈꯛꯇꯅ ꯈꯪꯕ ꯀꯥ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯂꯗꯨꯅ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨ ꯐꯛꯂꯥꯡ ꯑꯗꯨꯗ ꯅꯤꯡꯊꯤꯅ ꯊꯦꯠꯂꯝꯃꯤ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨ ꯊꯦꯠꯆꯤꯜꯂꯕ ꯇꯨꯡ ꯃꯃꯤꯠ ꯀꯨꯞꯇ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯃꯆꯤꯟꯗ ꯁꯨꯝꯅ ꯁꯣꯠꯂꯤ ꯅꯪꯕꯨ ꯀꯅꯥꯒꯤ ꯃꯆꯥ ꯑꯣꯏꯔꯤꯒꯕ ꯀꯔꯝꯕ ꯂꯩꯕꯥꯛꯀꯤꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯨꯛ ꯅꯤꯡꯊꯤꯖꯕꯤ ꯁꯛꯇꯝꯗꯤ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤ ꯅꯪꯕꯨ ꯍꯦꯛ ꯎꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯊꯃꯣꯏ ꯑꯁꯦ ꯅꯪꯅ ꯍꯨꯈ꯭ꯔꯕꯒꯨꯝ ꯈꯜꯂꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯁꯤ ꯅꯠꯇꯅ ꯅꯪꯕꯨ ꯇꯥꯏꯕꯪꯗ ꯎꯖꯅꯤꯡꯉꯤ ꯅꯪꯕꯨ ꯀꯅꯥꯅꯣ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯣꯏꯔꯕꯁꯨ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯈꯨꯝꯂꯛꯂꯨꯒꯕ
ꯑꯁꯤ ꯈꯟꯗꯨꯅ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯐꯕ ꯃꯥꯗꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯅ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯂꯣꯏꯅ ꯆꯤꯡꯁꯤꯟꯈ꯭ꯔꯕꯣꯏ ꯇꯥꯔꯤꯕ ꯃꯃꯤ ꯑꯗꯨꯗ ꯉꯥꯎꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯅꯤꯡꯊꯧ ꯆꯤꯡꯂꯥꯏ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯂꯨꯋꯥꯡꯂꯩꯃꯗ ꯅꯤꯡꯊꯧ ꯄꯣꯏꯔꯩꯉꯥꯟꯕ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯇꯥꯎꯒꯤ ꯏꯆꯥꯅꯨꯄꯥ ꯌꯥꯏꯐꯕꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯩꯅꯥꯒ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯁꯦ ꯈꯖꯤꯛ ꯊꯨꯖꯤꯟꯗꯕ ꯌꯥꯔꯣꯏꯗꯧꯔꯤꯅꯤ ꯏꯇꯥꯎ꯫ ꯆꯤꯡꯂꯥꯏꯅ ꯏꯇꯥꯎ ꯀꯔꯤ ꯇꯧꯕ ꯌꯥꯔꯨꯕꯒꯦ ꯅꯇꯥꯎꯗ ꯁꯦꯡꯅ ꯑꯗꯨꯃꯛ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨꯅꯦ꯫ ꯏꯇꯥꯎ ꯑꯩꯒꯤ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤ ꯅꯨꯔꯩ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯦ꯫ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯌꯥꯅ ꯂꯥꯏꯑꯣꯡ ꯈꯪꯕꯁꯨ ꯉꯝꯗ꯭ꯔꯦ ꯏꯇꯥꯎ꯫ ꯃꯇꯝ ꯀꯨꯏꯅ ꯄꯨꯟꯁꯤꯒꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯗ꯭ꯔꯦ꯫ ꯃꯍꯥꯛ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯛꯆꯥꯡ ꯑꯁꯨꯝ ꯁꯣꯟꯖꯤꯜꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯟꯈꯤꯗ꯭ꯔꯤꯉꯩ ꯏꯆꯥ ꯂꯩꯅꯥꯕꯨ ꯂꯨꯍꯣꯡꯕ ꯌꯦꯡꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯁꯣꯠꯍꯧꯏ ꯏꯇꯥꯎ꯫ ꯃꯥꯒꯤ ꯑꯔꯣꯏꯕ ꯑꯄꯥꯝꯕꯁꯤꯃꯇꯪꯗꯤ ꯃꯅꯤꯡ ꯊꯨꯡꯍꯟꯅꯤꯡꯂꯗꯨꯅ ꯏꯇꯥꯎꯗ ꯍꯥꯏꯖꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯑꯩꯁꯦ ꯂꯥꯛꯆꯕꯅꯤ ꯏꯇꯥꯎ꯫ ꯅꯤꯡꯊꯧ ꯆꯤꯡꯂꯥꯏ ꯃꯇꯥꯎꯒꯤ ꯋꯥꯍꯩ ꯇꯥꯔꯒ ꯅꯨꯡꯉꯥꯏꯇꯅ ꯈꯨꯝꯖꯔꯛꯏ꯫ ꯑꯗꯨꯒꯤꯕꯨ ꯏꯇꯥꯎꯅ ꯀꯔꯤꯒꯤꯗꯨ ꯋꯥꯕꯒꯦ? ꯍꯌꯦꯡꯃꯛ ꯅꯆꯥ ꯏꯆꯥ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯔꯕꯁꯨ ꯑꯩꯗꯤ ꯌꯥꯒꯅꯤ ꯏꯇꯥꯎ꯫ ꯃꯍꯥꯔꯥꯅꯤ ꯅꯨꯔꯩꯒꯤ ꯑꯅꯤꯡꯕ ꯊꯨꯡꯖꯅꯕ ꯍꯌꯦꯡꯃꯛ ꯍꯦꯛꯇ ꯂꯨꯍꯣꯡꯅꯕ ꯊꯧꯔꯥꯡ ꯁꯤꯜꯂꯁꯤ ꯏꯇꯥꯎ꯫ ꯅꯪꯒꯤ ꯅꯆꯥ ꯂꯩꯅꯥꯗꯤ ꯑꯩꯒꯤ ꯏꯃꯧ ꯈꯛꯇ ꯅꯠꯇꯦ ꯑꯩꯒꯤꯁꯨ ꯏꯆꯥ ꯅꯤꯡꯉꯣꯜꯃꯛꯅꯤ ꯈꯟꯗꯨꯅ ꯊꯝꯒꯅꯤꯅꯦ ꯏꯇꯥꯎ꯫ ꯅꯤꯡꯊꯧ ꯄꯣꯏꯔꯩꯉꯥꯟꯕ ꯃꯇꯥꯎꯒꯤ ꯄꯥꯎꯈꯨꯝ ꯇꯥꯔꯒ ꯍꯔꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯇꯥꯎ ꯑꯩ ꯄꯦꯜꯂꯤ ꯏꯇꯥꯎ꯫ ꯏꯇꯥꯎꯅ ꯋꯥꯐꯝ ꯑꯁꯦ ꯌꯥꯕꯤꯔꯛꯄꯒꯤꯗꯃꯛ ꯑꯩ ꯄꯦꯜꯂꯤ ꯏꯇꯥꯎ꯫ ꯑꯗꯨꯗꯤ ꯂꯥꯛꯂꯤꯕ ꯆꯌꯣꯜ ꯑꯁꯤꯗ ꯂꯨꯍꯣꯡꯅꯕ ꯊꯧꯔꯥꯡ ꯇꯧꯔꯒꯦ ꯏꯇꯥꯎ꯫ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯁꯦ ꯑꯩꯒꯤ ꯅꯨꯔꯩꯗ ꯇꯝꯂꯨꯈꯤꯒꯦ ꯏꯇꯥꯎ꯫ ꯃꯍꯥꯛꯀꯤ ꯆꯣꯛꯊꯔꯕ ꯋꯥꯈꯜ ꯑꯗꯣ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯅꯨꯡꯉꯥꯏꯍꯟꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯩ ꯌꯦꯡꯂꯨꯈꯤꯒꯦ ꯏꯇꯥꯎ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧ ꯄꯣꯏꯔꯩꯉꯥꯟꯕ ꯃꯥꯒꯤ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯐꯕ ꯃꯥꯗꯤ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯗ ꯇꯥꯔꯤꯕ ꯃꯃꯤ ꯑꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯀꯅꯥꯅꯣ ꯈꯪꯅꯤꯡꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯊꯤꯅꯤꯡꯕ ꯄꯣꯛꯂꯛꯂꯝꯃꯤ꯫ ꯌꯥꯏꯐꯕ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯒꯤ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯃꯃꯥꯏꯕꯦꯝꯃ ꯂꯨꯋꯥꯡꯂꯩꯃ ꯆꯪꯂꯛꯇꯨꯅ ꯃꯆꯥꯗ ꯁꯨꯝꯅ ꯍꯥꯏꯔꯔꯦ꯫ ꯏꯃꯥꯒꯤ ꯌꯥꯏꯐ ꯌꯦꯡꯉꯣꯏ ꯂꯥꯛꯂꯤꯕ ꯆꯌꯣꯜ ꯑꯁꯤꯗ ꯅꯪ ꯂꯨꯍꯣꯡꯕ ꯇꯥꯔꯦ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯅꯥꯒ꯫ ꯍꯥꯟꯅꯁꯨ ꯅꯄꯥꯕꯨꯡ ꯅꯤꯡꯊꯧꯅ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ꯫ ꯌꯥꯏꯐꯕ ꯃꯃꯥꯏꯕꯦꯝꯃꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡꯗꯨ ꯃꯥꯡꯈꯤꯗꯨꯅ ꯑꯉꯛꯄꯒ ꯂꯣꯏꯅꯅ ꯈꯨꯝꯂꯛꯏ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯃꯥ? ꯑꯩꯒꯤ ꯋꯥ ꯑꯝꯇꯁꯨ ꯇꯥꯕꯤꯗꯅ ꯀꯔꯤꯅꯣ ꯏꯃꯥ ꯄꯥꯕꯨꯡꯅ ꯋꯥ ꯍꯦꯛꯇ ꯂꯦꯞꯅꯔꯝꯂꯤꯕꯁꯤꯕꯣ? ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯀꯔꯤ ꯇꯧꯔꯕꯒꯦ? ꯋꯥꯐꯝ ꯑꯁꯦ ꯃꯃꯥꯡꯗꯁꯨ ꯅꯄꯥꯕꯨꯡꯅ ꯅꯉꯣꯟꯗ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ꯫ ꯅꯄꯥꯕꯨꯡꯒꯤ ꯃꯔꯨꯞ ꯅꯤꯡꯊꯧ ꯄꯣꯏꯔꯩꯉꯥꯟꯕꯒꯤ ꯂꯣꯏꯅꯕꯤ ꯃꯍꯥꯔꯥꯅꯤ ꯅꯨꯔꯩꯗꯣ ꯌꯥꯝ ꯀꯟꯅ ꯅꯥꯔꯦ ꯍꯥꯏ꯫ ꯑꯗꯨꯅ ꯂꯨꯍꯣꯡꯕꯁꯦ ꯊꯨꯖꯤꯟꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯅ ꯆꯌꯣꯜ ꯑꯁꯤꯗ ꯍꯣꯡꯅꯕ ꯂꯦꯞꯅꯈ꯭ꯔꯕꯅꯤꯀꯣ꯫ ꯏꯃꯥ ꯑꯩ ꯃꯗꯨ ꯌꯥꯕ ꯉꯝꯂꯣꯏ꯫ ꯑꯩꯒꯤ ꯋꯥ ꯑꯝꯇꯁꯨ ꯇꯥꯕꯤꯗꯅ ꯏꯃꯥ ꯄꯥꯕꯨꯡꯅ ꯂꯦꯞꯈꯤꯕꯗꯣ ꯃꯗꯨꯒꯤ ꯋꯥꯐꯝꯗꯣ ꯍꯟꯗꯣꯛꯄꯤꯌꯨ ꯏꯃꯥ꯫ ꯀꯔꯤꯅꯣ ꯏꯃꯥꯒꯤ ꯕꯨꯡꯉꯣ? ꯍꯧꯖꯤꯛꯄꯨ ꯀꯔꯝꯅ ꯂꯨꯍꯣꯡꯕꯁꯦ ꯍꯟꯗꯣꯛꯂꯨꯒꯗꯧꯔꯤꯕꯒꯦ? ꯅꯠꯇꯦ ꯅꯪꯅ ꯌꯥꯅꯤꯡꯗ꯭ꯔꯤꯕꯁꯦ ꯅꯪꯒꯤ ꯈꯪꯅꯖꯕ ꯀꯅꯥ ꯑꯃ ꯂꯩꯕꯒꯤꯔ? ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨ ꯈꯛꯇꯅꯤ ꯌꯥꯏꯐꯕ ꯃꯥꯅ ꯈꯟꯖꯕ꯫ ꯐꯛꯂꯥꯡꯗ ꯊꯦꯠꯄ ꯂꯥꯏ ꯑꯗꯨꯕꯨꯗꯤ ꯀꯔꯝꯅ ꯃꯥꯒꯤ ꯈꯟꯖꯕꯅꯤ ꯍꯥꯏꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯌꯥꯏꯐꯕ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯂꯩꯇꯦ ꯃꯥ, ꯑꯗꯨꯕꯨ ꯑꯩ ꯂꯨꯍꯣꯡꯕꯁꯤ ꯌꯥꯕ ꯉꯝꯂꯣꯏ꯫ ꯑꯩ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯊꯤꯈꯤꯅꯤ꯫ ꯍꯦ, ꯅꯪ ꯅꯄꯥꯕꯨꯡꯒꯤ ꯃꯥꯏ ꯆꯣꯞꯅꯕ ꯊꯕꯛ ꯇꯧꯔꯤꯕ꯭ꯔꯥ? ꯍꯥ? ꯅꯪꯅ ꯈꯟꯖꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯔꯕꯁꯨ ꯂꯩꯇꯦ ꯑꯃ ꯍꯥꯏꯕ, ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯊꯤꯈꯤꯅꯤ ꯍꯥꯏꯕꯗꯤ ꯅꯪ ꯅꯄꯥ ꯅꯃꯥꯏꯈꯣꯏꯕꯨ ꯌꯣꯟꯒꯦ ꯈꯜꯂꯤꯕ꯭ꯔꯥ? ꯅꯪꯅ ꯂꯨꯍꯣꯡꯕꯁꯦ ꯍꯦꯛ ꯌꯥꯗ꯭ꯔꯕ ꯅꯄꯥꯕꯨꯡꯒꯤ ꯃꯥꯏ ꯆꯣꯞꯍꯜꯂꯕꯗꯤ ꯅꯃꯥ ꯑꯩ ꯏꯇꯣꯝꯇ ꯁꯤꯖꯒꯗꯕꯅꯤ ꯈꯪꯉꯨ ꯏꯃꯥ꯫ ꯑꯗꯨꯒ ꯑꯩꯅ ꯁꯤꯕꯒꯤ ꯄꯥꯞꯁꯨ ꯅꯪꯅ ꯄꯨꯒꯗꯕꯅꯤ ꯈꯪꯉꯨ꯫ ꯐꯔꯦ ꯏꯃꯥ, ꯏꯃꯥꯅ ꯑꯗꯨ ꯀꯟꯕ ꯐꯤꯔꯦꯞ ꯂꯧꯒꯗꯕ ꯑꯣꯏꯔꯕꯗꯤ ꯅꯆꯥ ꯑꯩ ꯂꯨꯍꯣꯡꯕꯁꯤ ꯌꯥꯖꯔꯒꯦ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯂꯨꯍꯣꯡꯂ ꯃꯇꯨꯡ ꯑꯩ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯅꯥꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯁꯤꯟꯕꯗꯤ ꯇꯣꯛꯈ꯭ꯔꯣ꯫ ꯃꯥꯕꯨ ꯏꯃꯤꯠ ꯑꯁꯤꯅ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯂꯣꯏ꯫ ꯃꯁꯦ ꯅꯆꯥꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ ꯏꯃꯥ꯫ ꯏꯃꯥꯒꯤ ꯕꯨꯡꯉꯣ꯫ ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯐꯕ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯑꯔꯣꯟꯕ ꯀꯥ ꯑꯗꯨ ꯆꯪꯈꯤꯔꯝꯃꯤ꯫
ꯃꯃꯥꯏꯕꯦꯝꯃ ꯂꯨꯋꯥꯡꯂꯩꯃꯁꯨ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯍꯧꯈꯤꯕ ꯋꯥꯔꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯁꯨ ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯐꯕ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯤꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯅꯥ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯦ꯫ ꯂꯨꯍꯣꯡꯉꯦ ꯍꯥꯏꯕ ꯃꯃꯤꯡ ꯈꯛꯇꯃꯛꯅꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯅꯥ ꯌꯥꯏꯐꯕꯅ ꯌꯥꯗꯕꯗꯒꯤ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧꯖꯥ ꯑꯣꯏꯔꯨꯕ ꯃꯥꯒꯤ ꯃꯔꯤꯜꯅ ꯈꯥꯝꯃꯟꯈꯤꯕꯅ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯅꯥ ꯃꯄꯥꯝ ꯂꯝꯗꯝꯗ ꯍꯜꯂꯕꯁꯨ ꯃꯃꯥ ꯑꯣꯏꯕꯤ ꯑꯅꯥꯕꯤ ꯃꯥꯒꯤ ꯈꯟꯕꯗ ꯍꯟꯉꯝꯗ ꯃꯔꯥꯜ ꯂꯩꯇ ꯑꯋꯥ ꯃꯩꯁꯥ ꯑꯗꯨ ꯃꯗꯨꯝ ꯈꯥꯡꯉꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯐꯕꯗꯤ ꯃꯥꯒꯤ ꯑꯣꯏꯕ ꯑꯔꯣꯟꯕ ꯀꯥ ꯑꯗꯨꯗ ꯉꯁꯤꯁꯨ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯕꯨ ꯌꯦꯡꯂꯤ꯫ ꯃꯄꯣꯛ ꯑꯁꯤꯃꯛꯀꯤ ꯅꯪꯕꯨ ꯇꯥꯏꯕꯪꯗ ꯎꯖꯕ ꯐꯪꯂꯔꯣꯏ ꯈꯜꯂꯨꯕꯗ ꯑꯩ ꯍꯤꯡꯅꯤꯡꯂꯨꯕꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯇ꯭ꯔꯕꯒꯨꯝ ꯈꯜꯂ ꯂꯩ꯫ ꯅꯪꯕꯨ ꯏꯃꯥꯡꯗ ꯑꯃꯨꯛꯇꯗꯤ ꯊꯣꯔꯛꯂꯨꯒꯕ? ꯋꯥꯈꯜ ꯑꯁꯤ ꯈꯟꯅ ꯈꯟꯅ ꯑꯌꯦꯛꯄ ꯁꯛꯇꯝ ꯃꯥꯕꯨ ꯌꯦꯡꯕꯗ ꯆꯣꯛꯊꯔꯕ ꯃꯤꯁꯅꯥꯗꯨ ꯎꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯁꯛꯇꯝ ꯑꯗꯨꯕꯨ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯇꯨꯝꯈꯤꯕ ꯃꯔꯝꯅ ꯃꯥꯒꯤ ꯃꯪꯂꯥꯟꯗꯁꯨ ꯂꯥꯛꯅꯔꯤ꯫ ꯅꯪꯅ ꯑꯩꯕꯨ ꯀꯧꯗꯨꯅꯇ ꯂꯩꯔꯕꯅꯤꯅ ꯑꯩ ꯂꯥꯛꯅꯔꯣꯏꯒꯦ ꯉꯝꯗ꯭ꯔꯦ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯇꯠꯇꯅ ꯀꯧꯔꯤꯕ? ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ꯫ ꯅꯪ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯂꯥꯞꯅ ꯂꯩꯒꯅꯨ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯅꯪꯒꯤ ꯅꯥꯛꯇ ꯅꯛꯁꯤꯟꯕ ꯉꯝꯗ꯭ꯔꯤꯕꯁꯤꯅ? ꯏꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯀꯦ ꯈꯟꯅ ꯂꯥꯞꯂꯤꯕ꯭ꯔꯥ? ꯑꯩꯕꯨ ꯑꯁꯨꯝꯅ ꯑꯣꯠꯂꯅꯨ ꯀꯩꯗꯧꯕꯒꯦ? ꯑꯩꯅ ꯅꯪꯕꯨ ꯑꯣꯠꯂꯤꯕ? ꯑꯩꯅ ꯅꯪꯕꯨ ꯑꯣꯠꯄ ꯅꯠꯇꯤꯌꯦ, ꯅꯪꯅ ꯑꯩꯕꯨ ꯑꯣꯠꯄꯅꯤ꯫ ꯅꯅꯥꯛꯇ ꯂꯩꯖꯅꯤꯡꯂꯤꯕ ꯑꯩꯕꯨ ꯅꯪꯅꯗꯤ ꯊꯤꯔꯛꯇ꯭ꯔꯒ ꯑꯩꯗꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯔꯤꯁꯤꯗꯤ꯫ ꯅꯪꯅ ꯑꯩꯕꯨ ꯎꯅꯤꯡꯕ ꯃꯤꯀꯨꯞ ꯑꯃ ꯍꯦꯛꯇꯗ ꯑꯩꯕꯨ ꯀꯧꯔꯛꯎ꯫ ꯑꯩꯒꯤ ꯃꯤꯡꯗꯤ ꯊꯋꯥꯏ ꯀꯧꯏ꯫ ꯑꯩ ꯅꯐꯝꯗꯒꯤ ꯂꯥꯞꯅ ꯈꯛ ꯂꯩꯇꯤꯌꯦ꯫ ꯏꯐꯝꯗꯒꯤ ꯂꯥꯞꯅ ꯂꯩꯇ꯭ꯔꯒ ꯀꯔꯤꯒꯤ ꯑꯩꯅ ꯅꯪꯕꯨ ꯁꯣꯛꯄ ꯐꯪꯗꯕꯅꯣ? ꯇꯥꯏꯕꯪꯗ ꯀꯔꯤꯒꯤ ꯅꯪꯕꯨ ꯎꯕ ꯐꯪꯗꯕꯅꯣ? ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯔꯤ ꯃꯇꯤꯛ ꯏꯐꯝꯗꯒꯤ ꯅꯪꯅ ꯂꯥꯞꯊꯣꯛꯄꯅꯤ꯫ ꯃꯥꯂꯦꯝ ꯀꯩꯗꯅꯣ ꯑꯩꯅ ꯅꯪꯕꯨ ꯊꯤꯒꯗꯕ? ꯅꯪꯕꯨ ꯐꯪꯒꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩ ꯑꯁꯤ ꯂꯩꯕꯥꯛꯇ ꯑꯣꯏꯔꯕꯁꯨ ꯆꯠꯄ ꯉꯝꯒꯅꯤ꯫ ꯍꯥ, ꯑꯁꯤ ꯂꯩꯕꯥꯛ? ꯑꯁꯤ ꯂꯩꯕꯥꯛꯇ ꯆꯠꯇ꯭ꯔꯕꯁꯨ ꯃꯥꯂꯦꯝ ꯀꯩꯗ ꯊꯤꯔꯨꯗ꯭ꯔꯕꯁꯨ ꯑꯩꯕꯨ ꯅꯪꯅ ꯇꯥꯏꯕꯪꯗ ꯂꯥꯛꯍꯟꯅꯤꯡꯂꯕꯗꯤ ꯑꯩꯕꯨ ꯀꯥꯎꯊꯣꯛꯄ ꯂꯩꯇ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯌꯨ꯫ ꯃꯗꯨꯅ ꯑꯩꯅ ꯅꯪꯒꯤ ꯅꯥꯛꯇ ꯅꯛꯁꯤꯟꯕꯁꯨ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯀꯥꯎꯔꯣꯏ, ꯀꯥꯎꯈꯤꯗꯦ, ꯀꯥꯎꯕꯁꯨ ꯉꯝꯂꯣꯏ꯫ ꯑꯩ ꯅꯪꯕꯨ ꯃꯤꯀꯨꯞ ꯑꯃꯗ ꯀꯥꯎꯈꯤꯗꯦ꯫ ꯅꯪꯕꯨ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯒꯦ ꯈꯟꯖꯈꯤꯕꯁꯨ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯂꯨꯍꯣꯡꯕꯤꯈꯤꯕ ꯃꯔꯝ ꯑꯁꯤꯅ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯅꯪꯕꯨ ꯊꯤꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩꯕꯨ ꯏꯈꯣꯡ ꯏꯈꯨꯠꯁꯦ ꯌꯣꯠꯂꯦꯡ ꯊꯥꯡꯗꯨꯅ ꯊꯝꯈꯤꯕꯀꯣ ꯅꯪꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕꯗ ꯑꯩ ꯄꯥꯡꯒꯜ ꯊꯣꯛꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩ ꯅꯣꯡꯃꯗꯤ ꯅꯪꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯊꯤꯈꯤꯒꯅꯤ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗꯤ ꯅꯪ ꯑꯩꯕꯨ ꯉꯥꯏꯕꯤꯔꯝꯃꯨꯀꯣ꯫ ꯃꯇꯝ ꯀꯨꯏꯃꯜꯂꯕꯗꯤ ꯑꯩ ꯅꯪꯕꯨ ꯉꯥꯏꯕ ꯉꯝꯂꯣꯏ꯫ ꯑꯩꯗꯤ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯤ꯫ ꯑꯗꯣ ꯑꯩ ꯉꯁꯤꯒꯤꯗꯤ ꯆꯠꯂꯒꯦ꯫ ꯍꯌꯦꯡ ꯑꯃꯨꯛ ꯅꯪꯒꯤ ꯃꯪꯂꯥꯟꯗ ꯂꯥꯛꯀꯦ꯫ ꯅꯪ ꯑꯩꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯌꯨꯀꯣ꯫ ꯉꯥꯏꯈꯣ ꯊꯋꯥꯏ, ꯅꯪ ꯆꯠꯈꯤꯅꯨ꯫ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯈꯤꯁꯤ꯫ ꯉꯥꯏꯈꯣ ꯊꯋꯥꯏ, ꯊꯋꯥꯏ꯫ ꯌꯥꯏꯐꯕ ꯃꯪꯂꯥꯟꯗ ꯂꯥꯎꯕ ꯄꯦꯜꯂꯛꯇ꯭ꯔꯗꯨꯅ ꯇꯥꯏꯕꯪꯗꯁꯨ ꯃꯈꯣꯜ ꯊꯣꯛꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯊꯋꯥꯏ, ꯅꯪ ꯆꯠꯈꯤꯅꯨ꯫ ꯑꯃꯨꯛꯁꯨ ꯃꯪꯂꯥꯟ ꯑꯣꯏꯔꯝꯂꯕ? ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯑꯁꯨꯝꯅ ꯑꯣꯠꯀꯗꯧꯕ ꯀꯌꯥ ꯋꯥꯠꯂꯤ? ꯅꯪꯗꯤ ꯑꯩꯅ ꯋꯥꯕꯁꯤ ꯎꯔꯒ ꯃꯣꯃꯣꯟ ꯅꯣꯛꯅ ꯌꯦꯡꯂꯤ꯫ ꯃꯁꯤꯕꯨ ꯅꯪꯒꯤ ꯀꯔꯝꯕ ꯊꯝꯃꯣꯏꯅꯣ? ꯑꯩ ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯐꯕꯅꯤ꯫ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯊꯤꯈꯤꯅꯤ꯫ ꯑꯩ ꯅꯪꯕꯨ ꯊꯤꯈꯤꯅꯤ ꯊꯋꯥꯏ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯌꯥꯏꯐꯕ ꯃꯥꯒꯤ ꯑꯔꯣꯟꯕ ꯀꯥ ꯑꯗꯨꯗꯒꯤ ꯇꯞꯅ ꯊꯣꯔꯛꯇꯨꯅ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯅꯥ ꯐꯅ ꯌꯥꯏꯐꯕꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯀꯅꯨ ꯍꯥꯏꯔꯕꯁꯨ ꯃꯃꯥꯏꯕꯦꯝꯃ ꯂꯨꯋꯥꯡꯂꯩꯃꯅ ꯃꯆꯥ ꯃꯃꯧ ꯑꯅꯤ ꯅꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯄ ꯊꯧꯁꯤꯜꯅ ꯌꯥꯏꯐꯕꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯂꯩꯅꯥ ꯊꯣꯡ ꯑꯗꯨ ꯀꯤꯅ ꯇꯞꯅ ꯍꯥꯡꯂꯗꯨꯅ ꯅꯥꯛ ꯌꯦꯛ ꯌꯦꯡꯂꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯁ, ꯑꯩꯕꯨ ꯇꯟꯗꯤ ꯇꯟꯈ꯭ꯔꯦꯗ꯫ ꯑꯃꯨꯛ ꯂꯩꯔꯝꯂꯕꯗꯤ ꯁꯣꯏꯗ꯭ꯔꯦ꯫ ꯉꯁꯤꯁꯨ ꯈꯣꯟ ꯑꯊꯤꯕꯅ ꯆꯩꯔꯛꯄ꯫ ꯏꯃꯥ ꯃꯍꯥꯔꯥꯅꯤꯁꯤꯁꯨ ꯑꯩꯅ ꯆꯪꯖꯔꯣꯏ ꯇꯜꯂꯤ ꯍꯥꯏꯕꯁꯦ ꯍꯦꯛ ꯌꯥꯗꯦꯕ꯫ ꯏꯃꯥꯅ ꯍꯥꯏꯔꯛꯄ ꯃꯥꯒꯤ ꯐꯩꯖꯣꯝꯗꯨꯕꯨ ꯀꯔꯝꯗꯅ ꯂꯩꯔꯝꯗꯣꯏꯁꯤꯅ? ꯑꯁ, ꯀꯃꯥꯏ ꯊꯤꯗꯣꯏꯅꯣ ꯑꯩꯕꯣ? ꯂꯨꯋꯥꯡꯂꯩꯃ ꯃꯥꯒꯤ ꯃꯃꯧ ꯂꯩꯅꯥꯗ ꯃꯄꯨꯔꯣꯏꯕꯒꯤ ꯐꯩꯖꯣꯝ ꯂꯧꯊꯣꯛꯂꯨꯁꯨ
ꯐꯤ ꯁꯨꯕꯤꯁꯤꯡꯗ ꯁꯨꯍꯟꯒꯦ ꯍꯥꯏꯅ ꯌꯥꯏꯐꯕꯒꯤ ꯀꯥꯗ ꯊꯥꯔꯛꯄꯅꯤ꯫ ꯂꯩꯅꯥ ꯃꯈꯣꯜ ꯑꯀꯟꯕ ꯊꯣꯛꯍꯟꯗ ꯌꯥꯏꯐꯕꯒꯤ ꯐꯤꯔꯣꯜ ꯍꯥꯞꯂꯤꯕ ꯎꯄꯨꯗꯨ ꯇꯨꯃꯤꯟꯅ ꯍꯥꯡꯗꯣꯛꯇꯨꯅ ꯁꯨꯒꯗꯧꯕ ꯐꯤꯔꯣꯜ ꯈꯔꯗꯨ ꯄ꯭ꯔꯞ ꯂꯧꯊꯣꯛꯇꯨꯅ ꯁꯠ ꯆꯠꯀꯦ ꯈꯟꯅ ꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯌꯥꯏꯐꯕ ꯃꯍꯥꯛꯀꯤ ꯑꯔꯣꯟꯕ ꯀꯥ ꯑꯗꯨ ꯊꯣꯡ ꯈꯖꯤꯛ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯐꯛꯂꯥꯡ ꯃꯥꯟꯕ ꯊꯣꯡ ꯑꯁꯤꯅ ꯀꯥꯊꯣꯛꯇꯨꯅ ꯂꯩꯕꯗꯧ ꯇꯧꯔꯤꯕꯁꯤꯅ? ꯃꯥꯕꯨ ꯑꯁꯤꯒꯤ ꯀꯥ ꯃꯅꯨꯡ ꯑꯁꯤꯗ ꯇꯨꯝꯗꯨꯅꯒ ꯂꯩꯔꯤ ꯖꯥꯠꯂꯥ? ꯑꯁꯤꯗꯤ ꯍꯦꯛꯇ ꯌꯦꯡꯂꯒꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯇꯨꯃꯤꯟ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯗꯨꯅ ꯑꯔꯣꯟꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯈꯖꯤꯛ ꯍꯥꯡꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯅꯤꯡꯗꯒꯤ ꯌꯥꯏꯐꯕꯅ ꯈꯣꯟꯖꯦꯜ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯅꯪ ꯑꯩꯅ ꯀꯥꯁꯤ ꯆꯪꯂꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯍꯥ? ꯑꯩꯅ ꯆꯪꯂꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯂꯩꯅꯥ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯃꯃꯥꯏ ꯁꯠ ꯑꯣꯟꯊꯣꯔꯛꯄꯗ ꯌꯥꯏꯐꯕ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯌꯦꯡꯂꯗꯨꯅ ꯃꯈꯨꯠꯇꯨ ꯇꯨꯡꯕꯨꯟꯅꯔꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯏꯗꯨ ꯑꯣꯟꯁꯤꯜꯂꯛꯇ ꯂꯩꯅꯥꯗ ꯃꯤꯆꯤꯅ ꯐꯥꯎꯕ ꯌꯦꯡꯗ ꯃꯈꯥ ꯁꯨꯝꯅ ꯇꯥꯔꯛꯏ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯁꯨ ꯔꯥꯖꯀꯨꯃꯥꯔꯤ, ꯑꯗꯨ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯃꯨꯛ ꯍꯥꯏꯕꯗ ꯅꯁꯥꯅ ꯋꯥꯈꯜ ꯇꯥꯕ ꯉꯝꯗ꯭ꯔꯕ? ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈꯣ ꯍꯥꯏꯕꯅꯣ ꯀꯥꯁꯤꯗ ꯆꯪꯂꯛꯀꯅꯨ ꯍꯥꯏꯅ? ꯂꯩꯅꯥ ꯀꯤꯅ ꯀꯤꯅ ꯂꯂ ꯇꯧꯅ ꯈꯨꯝꯂꯛꯏ꯫ ꯏꯃꯥꯅ ꯐꯤ ꯌꯥꯔꯦ ꯊꯣꯛꯈ꯭ꯔꯣ꯫ ꯑꯃꯨꯛ ꯍꯟꯅ ꯀꯥꯁꯤꯗ ꯅꯪ ꯆꯪꯂꯛꯀꯅꯨ, ꯑꯗꯨꯒ ꯅꯪꯅ ꯍꯥꯡꯒꯦ ꯈꯜꯂꯤꯕ ꯑꯔꯣꯟꯕ ꯊꯣꯡ ꯑꯗꯣ ꯍꯥꯡꯒꯦ ꯍꯥꯏꯕꯁꯨ ꯑꯃꯨꯛ ꯍꯟꯅ ꯈꯟꯒꯅꯨ꯫ ꯃꯗꯨ ꯅꯪꯅ ꯆꯪꯕ ꯌꯥꯕ ꯃꯐꯝ ꯅꯠꯇꯦ꯫ ꯃꯗꯨ ꯆꯪꯂꯨꯔꯕꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯟꯈꯤꯕꯁꯨ ꯌꯥꯏ, ꯀꯔꯤꯒꯨꯝꯕꯗ ꯈꯝꯕꯟ ꯐꯥꯎꯔꯛꯄꯁꯨ ꯌꯥꯏ꯫ ꯆꯠꯂꯣ ꯀꯥꯁꯤꯗ ꯅꯪ ꯃꯇꯨꯡ ꯑꯃꯨꯛ ꯆꯪꯂꯛꯂꯕꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ꯫ ꯂꯩꯅꯥ ꯋꯥ ꯃꯈꯥ ꯇꯥꯕꯗꯤ ꯉꯝꯖꯗ ꯃꯥꯅ ꯂꯧꯊꯣꯛꯂꯨꯕ ꯐꯤꯁꯤꯡ ꯑꯗꯨ ꯆꯦꯖꯦꯠ ꯄꯥꯏꯁꯤꯟꯗꯨꯅ ꯄꯕꯨꯅꯤꯡ ꯅꯨꯡꯁꯤꯅ ꯄꯤꯔꯥ ꯏꯍꯧꯔꯗꯨꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯩꯅꯥ ꯊꯣꯛꯈ꯭ꯔꯕꯗ ꯌꯥꯏꯐꯕ ꯁꯣꯔ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯂꯗꯨꯅ ꯂꯩꯅꯥ ꯃꯥꯅ ꯍꯥꯡꯗꯣꯛꯀꯦ ꯇꯧꯔꯝꯕ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯊꯤꯡꯖꯤꯟꯈꯤꯔꯝꯃꯤ꯫ ꯑꯩꯒꯤ ꯊꯋꯥꯏꯒꯤ ꯂꯩꯐꯝ ꯑꯁꯤꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯀꯅꯥ ꯑꯃꯕꯨꯁꯨ ꯑꯩꯅ ꯆꯪꯍꯜꯂꯣꯏ꯫ ꯊꯋꯥꯏꯅꯤ ꯈꯟꯖꯕ ꯃꯥꯒꯤ ꯃꯌꯥꯏꯗꯤ ꯑꯗꯨ ꯀꯟꯕ꯭ꯔꯥ? ꯂꯥꯟꯖꯗ꯭ꯔꯕꯤ ꯃꯥꯒꯤ ꯄꯤꯔꯥꯡꯗꯤ ꯅꯨꯄꯥ ꯑꯣꯏꯕ ꯃꯐꯝꯗ ꯃꯃꯜ ꯑꯃꯠꯇꯁꯨ ꯂꯩꯈꯤꯗꯦ꯫ ꯂꯩꯅꯥ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯗꯨꯅ ꯑꯁꯨꯝ ꯇꯞꯅ ꯂꯥꯛꯇꯨꯅ ꯃꯃꯥꯏꯕꯦꯝꯃ ꯂꯨꯋꯥꯡꯂꯩꯃꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯃꯧ ꯑꯃꯗꯤ ꯃꯆꯥ ꯑꯅꯤ ꯋꯥꯝꯇꯁꯨ ꯉꯥꯡꯅꯅꯕ ꯍꯣꯠꯅꯖꯔꯤꯕ ꯂꯨꯋꯥꯡꯂꯩꯃ ꯃꯃꯧ ꯂꯥꯛꯂꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯀꯗꯥꯏ ꯐꯤꯔꯣꯜ ꯍꯥꯏꯕꯗꯣ ꯄꯨꯔꯛꯂꯕ꯭ꯔꯣ? ꯅꯄꯨꯔꯣꯏꯕꯗꯤ ꯀꯩꯗꯧꯍꯧꯔꯤ? ꯃꯥꯕꯨ ꯍꯧꯒꯠꯍꯧꯔꯕ꯭ꯔꯣ? ꯍꯣꯏ ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯍꯧꯒꯠꯍꯧꯔꯦ꯫ ꯃꯃꯧꯒꯤ ꯅꯨꯡꯉꯥꯏꯇꯅ ꯈꯨꯝꯂꯛꯄ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯂꯨꯋꯥꯡꯂꯩꯃ ꯋꯥꯈꯜ ꯈꯖꯤꯛ ꯃꯀꯥ ꯂꯥꯝꯖꯔꯨꯕ ꯑꯗꯨ ꯑꯃꯨꯛ ꯑꯋꯥꯕ ꯁꯛꯐꯝꯗ ꯍꯟꯖꯤꯟꯈꯤꯗꯨꯅ ꯃꯃꯧꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯀꯩꯗꯧꯕꯒꯤ ꯅꯪꯕꯨ? ꯏꯕꯨꯡꯉꯣꯅ ꯑꯃꯨꯛ ꯆꯩꯔꯛꯂꯕ꯭ꯔꯣ? ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯑꯩ ꯉꯁꯤꯗꯤ ꯋꯥꯐꯝ ꯑꯃꯇ ꯍꯪꯖꯒꯦ꯫ ꯏꯃꯥꯅ ꯑꯄꯣꯛꯄꯤ ꯃꯆꯥꯃꯛꯅꯤ ꯈꯟꯗꯨꯅ ꯁꯦꯡꯅ ꯈꯨꯝꯕꯤꯌꯨꯕ꯫ ꯍꯪꯉꯣ, ꯏꯃꯧꯅ ꯍꯪꯅꯤꯡꯂꯤꯕ ꯈꯪꯅꯤꯡꯂꯤꯕꯗꯣ ꯑꯈꯥꯛꯄ ꯂꯩꯇꯅ ꯍꯪꯉꯣ꯫ ꯀꯔꯤ ꯇꯧꯔꯕꯒꯦ? ꯏꯃꯥ, ꯃꯆꯥ ꯏꯕꯨꯡꯉꯣ ꯃꯥꯕꯨ ꯃꯥꯒꯤ ꯅꯨꯡꯁꯤꯅꯖꯕ ꯀꯅꯥ ꯑꯃ ꯂꯩꯅ ꯏꯃꯥ ꯄꯥꯕꯨꯡ ꯈꯣꯏꯅ ꯅꯝꯗꯅ ꯂꯨꯍꯣꯡꯕꯤꯔꯤꯕ꯭ꯔꯥ? ꯃꯥꯅ ꯑꯩꯕꯨ ꯁꯨꯛ ꯇꯥꯊꯤꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯏꯃꯥ? ꯂꯩꯕꯥꯛ ꯃꯤꯌꯥꯝꯃꯥꯡꯗ ꯂꯨꯍꯣꯡꯗꯨꯅ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯔꯕ ꯑꯩꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯕꯁꯤꯕꯨ ꯑꯩꯁꯤꯕꯨ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯣꯏꯔꯨꯕꯒꯤꯔꯅꯤ ꯏꯃꯥ? ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯡꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯃꯥꯅ ꯑꯩꯕꯨ ꯑꯁꯨꯛ ꯇꯥꯊꯤꯕꯤꯔꯤꯕꯅꯣ? ꯅꯃꯧꯗ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨꯅꯦ ꯏꯃꯥ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯏꯃꯥ ꯍꯥꯏꯒꯦ ꯇꯥꯔꯣ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯐꯕ ꯃꯥꯅ ꯄꯥꯈꯪ ꯑꯣꯏꯔꯤꯀꯥꯟ ꯃꯥꯒꯤ ꯅꯨꯡꯁꯤꯅꯖꯕ ꯀꯅꯥ ꯑꯃ ꯂꯩꯇꯦ꯫ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯥꯒꯤ ꯈꯟꯖꯕ ꯀꯅꯥ ꯑꯃ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯏꯃꯥꯅ ꯍꯪꯕꯁꯨ ꯂꯩꯇꯦ ꯍꯥꯏꯅꯗꯨꯃꯛ ꯈꯨꯝꯂꯛꯈꯤ꯫ ꯁꯨꯞꯅꯇꯒꯤ ꯃꯥꯅ ꯂꯨꯍꯣꯡꯕꯗꯣ ꯃꯇꯝ ꯈꯔ ꯉꯥꯏꯕꯤꯈꯣ ꯍꯥꯏꯕꯗ ꯅꯪꯒꯤ ꯏꯃꯥ ꯅꯥꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯔ ꯊꯨꯁꯤꯅ ꯍꯣꯡꯈꯤꯕꯗꯣ ꯃꯗꯨꯗꯅꯤ꯫ ꯑꯇꯩ ꯀꯔꯤꯁꯨ ꯂꯩꯇꯦꯅꯦ ꯏꯃꯧ ꯏꯕꯦꯝꯃ꯫ ꯑꯗꯨꯒ ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯑꯩꯕꯨ ꯑꯁꯨꯛ ꯇꯥꯊꯤꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯃꯥꯅ ꯑꯩꯕꯨ ꯎꯕ ꯐꯥꯎꯕ ꯌꯥꯗꯦ, ꯑꯊꯤꯕ ꯈꯣꯟꯅ ꯑꯗꯨꯃꯛ ꯆꯩ꯫ ꯑꯩꯕꯨ ꯎꯔꯒ ꯑꯁꯥꯎꯕꯁꯨ ꯍꯦꯟꯕꯒꯨꯝ ꯇꯧꯔꯤ꯫ ꯑꯩꯁꯤꯕꯨ ꯃꯥꯒꯤ ꯃꯐꯝꯗ ꯌꯥꯝꯅꯃꯛ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ꯭ꯔꯥ? ꯑꯁꯨꯝꯅ ꯃꯥꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯍꯟꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯥ ꯏꯃꯥ? ꯏꯃꯧ ꯏꯕꯦꯝꯃ, ꯀꯔꯤꯒꯤ ꯏꯃꯧꯅ ꯍꯟꯈꯤꯗꯧꯔꯤꯕꯅꯣ? ꯏꯃꯧ ꯍꯟꯕ ꯌꯥꯗꯦ꯫
ꯅꯪꯗꯤ ꯏꯃꯧ ꯅꯠꯇꯤꯌꯦ, ꯏꯆꯥ ꯅꯤꯡꯉꯣꯜꯀꯣ, ꯏꯃꯥꯅ ꯈꯜꯂꯤꯕꯅꯤ. ꯅꯪꯅ ꯄꯥꯕꯨꯡ ꯅꯤꯡꯊꯧꯗꯅꯦ ꯏꯃꯥ ꯍꯥꯏꯒꯦ. ꯏꯃꯧ ꯑꯗꯨꯝꯅ ꯈꯟꯕ ꯌꯥꯗꯦꯀꯣ. ꯆꯠꯂꯣ ꯆꯠꯂꯣ, ꯅꯪꯒꯤ ꯀꯥꯗ ꯄꯣꯊꯥꯖꯔꯨꯔꯣ. ꯑꯩ ꯅꯄꯥꯕꯨꯡꯒ ꯋꯥꯔꯤ ꯁꯥꯔꯨꯈꯤꯒꯦ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯔꯥꯅꯤ ꯂꯨꯋꯥꯡꯂꯩꯃ ꯅꯤꯡꯊꯧ ꯆꯤꯡꯂꯥꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ. ꯃꯃꯥ ꯏꯕꯦꯝꯃ ꯆꯠꯈꯤꯕ ꯌꯦꯡꯂꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯅꯥ ꯑꯁꯨꯝꯅ ꯋꯥꯈꯜꯗꯁꯨ ꯈꯜꯍꯧꯔꯤ. ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯄꯥꯕꯨꯡ ꯅꯤꯡꯊꯧ ꯑꯅꯤꯅ ꯑꯩꯕꯨ ꯑꯄꯣꯛꯄ ꯃꯆꯥꯒꯨꯝꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯕꯁꯤ ꯎꯔꯒ ꯑꯩ ꯀꯣꯅꯨꯡ ꯑꯁꯦ ꯊꯥꯗꯣꯛꯂꯒꯦ ꯈꯜꯂꯕꯁꯨ ꯉꯝꯗ꯭ꯔꯦ. ꯅꯣꯡꯗꯝꯕ ꯅꯪꯒꯤ ꯅꯣꯡꯗꯝꯈꯣꯜꯅ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯔꯤꯕꯨ ꯇꯝꯂꯤꯒꯕ? ꯑꯩꯕꯨ ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯅꯤ? ꯐꯔꯦ, ꯑꯩ ꯃꯇꯝ ꯈꯔꯗꯤ ꯃꯆꯥꯏꯕꯨꯡꯒꯤ ꯊꯃꯣꯏ ꯑꯁꯦ ꯑꯣꯜꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯒꯦ. ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯅꯥ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ. ꯃꯍꯥꯔꯥꯅꯤ ꯂꯨꯋꯥꯡꯂꯩꯃꯁꯨ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧ ꯆꯤꯡꯂꯥꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯏꯅꯤꯡꯊꯧ, ꯑꯩ ꯅꯃꯧ ꯂꯩꯅꯥꯒꯤ ꯃꯇꯧ ꯑꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ. ꯀꯔꯤꯅꯣ ꯅꯆꯥꯅꯨꯄꯥ ꯌꯥꯏꯐꯕꯁꯤꯅ ꯈꯜꯂꯤꯕꯁꯤꯕꯣ? ꯑꯩꯅ ꯐꯅꯁꯨ ꯉꯥꯡꯖꯩꯗꯨꯅ ꯐꯅ ꯍꯥꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ ꯍꯥꯏꯕꯒꯨꯝ ꯁꯨꯡꯌꯥ ꯌꯥꯕ ꯀꯧꯕ ꯃꯔꯩꯇ꯭ꯔꯦ ꯃꯥ. ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯑꯩ ꯈꯪꯗ꯭ꯔꯦꯗ. ꯃꯍꯥꯔꯥꯅꯤ, ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ. ꯃꯔꯤꯜ ꯈꯥꯈ꯭ꯔꯕ ꯅꯆꯥꯅꯨꯄꯥꯅꯤ. ꯑꯩꯅ ꯍꯥꯏꯗꯨꯅꯁꯨ ꯀꯥꯟꯅꯔꯔꯣꯏ. ꯃꯥꯒꯤ ꯋꯥꯈꯜꯅ ꯀꯔꯤ ꯈꯜꯂꯤꯕ ꯌꯦꯡꯕ ꯍꯥꯏꯕꯗꯨꯅꯤ. ꯌꯥꯝꯅ ꯀꯟꯅ ꯍꯦꯛ ꯃꯍꯩ ꯁꯟꯕꯁꯨ ꯑꯩꯅ ꯄꯥꯝꯗꯦ. ꯏꯆꯥꯅꯨꯄꯥ ꯃꯇꯣꯝꯇꯅꯤ. ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯅꯪ ꯑꯩꯗꯅꯤ ꯃꯥꯡꯖꯒꯗꯧꯔꯤꯕꯁꯦ. ꯑꯩ ꯋꯥꯈꯜ ꯑꯁꯤ ꯋꯥꯒꯗꯧꯔꯤꯗ. ꯈꯪꯗ꯭ꯔꯦꯗ ꯏꯅꯤꯡꯊꯧ, ꯏꯆꯥꯒꯤ ꯄꯨꯛꯅꯤꯡ ꯈꯪꯗ ꯂꯨꯍꯣꯡꯕꯒꯤ ꯑꯌꯥꯕ ꯄꯤꯔꯨꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯂꯥꯟꯕ ꯇꯥꯔꯕ꯭ꯔꯥ ꯈꯪꯗꯦ. ꯌꯥꯏꯐꯕ ꯃꯥꯅ ꯂꯩꯅꯥ ꯃꯥꯕꯨ ꯏꯟꯊꯣꯛꯂꯤꯅꯦ ꯍꯥꯏꯅ ꯈꯣꯡꯐꯝ ꯆꯦꯠꯅ ꯍꯦꯛ ꯂꯦꯞꯈ꯭ꯔꯕꯗ ꯅꯤꯡꯊꯧ ꯆꯤꯡꯂꯥꯏ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯂꯨꯋꯥꯡꯂꯩꯃ ꯀꯔꯤ ꯇꯧꯒꯅꯤ, ꯇꯧꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯁꯣꯝꯗꯅ ꯌꯥꯏꯐꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯃꯍꯥꯛ ꯏꯔꯣꯟꯕ ꯀꯥꯗꯨ ꯂꯩꯔꯤꯕ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯗꯕꯨ ꯑꯁꯨꯝ ꯈꯟꯗꯨꯅ ꯂꯩꯔꯛꯄ ꯃꯔꯝꯅ ꯃꯪꯂꯥꯟ ꯈꯛꯇꯗ ꯅꯠꯇꯅ ꯇꯥꯏꯕꯪꯗꯁꯨ ꯃꯥꯒꯤ ꯋꯥꯈꯜ ꯑꯗꯨꯅ ꯁꯥꯒꯠꯄ ꯊꯋꯥꯏ ꯑꯗꯨ ꯍꯦꯛ ꯊꯣꯔꯛꯄꯒꯨꯝ ꯎꯕ ꯍꯧꯔꯛꯂꯝꯃꯤ. ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯐꯕ ꯃꯥꯅ ꯑꯁꯨꯝꯅ ꯑꯋꯥꯡꯕ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯦꯞꯂꯤꯉꯩ ꯀꯣꯅꯨꯡꯒꯤ ꯃꯁꯤ ꯑꯃꯗ ꯃꯥꯒꯤ ꯃꯪꯂꯥꯟꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯆꯠꯂꯤꯕꯗꯨ ꯎꯔꯛꯂꯝꯃꯤ. ꯊꯋꯥꯏ, ꯅꯪ ꯃꯐꯝ ꯑꯁꯤꯗ? ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯐꯕ ꯃꯥꯒꯤ ꯃꯃꯤꯠꯃꯥꯡꯗ ꯎꯔꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ. ꯃꯥꯅ ꯇꯥꯟꯅꯔꯤ ꯃꯇꯤꯛ ꯅꯨꯄꯤꯗꯨꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯑꯁꯨꯝ ꯆꯦꯟꯈꯤꯔꯝꯃꯤ. ꯑꯁꯨꯝ ꯇꯥꯟꯅꯔꯛꯄꯅ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯅꯥ ꯃꯥꯒꯤ ꯀꯥ ꯌꯧꯔꯝꯗꯥꯏꯗ ꯊꯋꯥꯏ ꯑꯗꯨ ꯃꯣꯃꯣꯟ ꯅꯣꯛꯂꯝꯂꯒ ꯑꯗꯨꯃꯛ ꯃꯥꯡꯈꯤꯔꯝꯃꯤ. ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯐꯕ ꯊꯋꯥꯏ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ. ꯊꯋꯥꯏ, ꯅꯪ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛꯇ ꯂꯩꯔꯝꯕꯗꯥꯏꯅꯦ. ꯊꯋꯥꯏ, ꯅꯪ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯑꯩꯕꯨ ꯋꯥꯍꯜꯂꯒꯅꯨ. ꯅꯪ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯅꯪ ꯊꯣꯔꯛꯂꯨ ꯊꯋꯥꯏ. ꯇꯥꯟꯖꯥꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯅꯥꯁꯨ ꯊꯣꯔꯛꯂꯝꯃꯤ. ꯌꯥꯏꯐꯕ ꯃꯥꯅ ꯀꯅꯥꯃꯒꯨꯝ ꯊꯤꯕꯒꯨꯝ ꯀꯣꯌꯦꯡ ꯌꯦꯡꯂꯝꯂꯒ ꯆꯦꯟꯈꯤꯕꯗꯨ ꯂꯩꯅꯥ ꯃꯥꯁꯨ ꯎꯔꯝꯃꯤ. ꯌꯥꯏꯐꯕ ꯃꯥꯗꯤ ꯃꯥꯒꯤ ꯊꯋꯥꯏꯗꯨꯕꯨ ꯊꯤꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯅꯥꯕꯨ ꯎꯗ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ. ꯂꯩꯅꯥꯁꯨ ꯃꯇꯧꯗꯨ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ. ꯃꯥꯅ ꯊꯋꯥꯏ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤꯕꯁꯤꯕꯨ ꯀꯅꯥ ꯑꯣꯏꯔꯤꯒꯕ? ꯑꯗꯨꯒ ꯃꯥꯒꯤ ꯑꯔꯣꯟꯕ ꯀꯥꯗꯨꯗꯅ ꯀꯅꯥ ꯂꯩꯔꯤꯕ? ꯑꯔꯨꯕ, ꯑꯩꯅ ꯎꯕ ꯌꯥꯗꯕ ꯀꯔꯤꯕꯨ ꯂꯩꯕꯒꯤꯅꯣ ꯃꯖꯥꯏꯕꯨꯡꯉꯣ ꯃꯥꯅ ꯀꯥꯗꯨꯗ ꯑꯩꯕꯨ ꯆꯪꯍꯟꯗ꯭ꯔꯤꯕ? ꯑꯩ ꯑꯃꯨꯛꯇꯪꯗꯤ ꯂꯣꯟꯅ ꯆꯪꯗꯨꯅ ꯌꯦꯡꯂꯒꯦ. ꯇꯧꯒꯅꯨ ꯍꯥꯏꯕ ꯋꯥꯐꯝ, ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯐꯝꯗꯅ ꯍꯦꯜꯂꯤ ꯃꯌꯦꯡꯅꯤꯡꯕ ꯍꯥꯏꯗꯨꯅꯤ. ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯅꯥ ꯌꯥꯏꯐꯕ ꯃꯥꯒꯤ ꯀꯥꯗꯨꯗ ꯂꯣꯟꯅ ꯆꯪꯂꯛꯇꯨꯅ ꯑꯔꯣꯟꯕ ꯀꯥꯗꯨ ꯇꯝꯅ ꯂꯥꯛꯂꯤ. ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯔꯗꯨꯅ ꯑꯔꯣꯟꯕ ꯊꯣꯡ ꯑꯗꯨ ꯂꯩꯅꯥꯅ ꯇꯞꯅ ꯍꯥꯡꯗꯣꯔꯛꯂꯝꯃꯤ. ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯂꯨꯕ ꯃꯇꯝꯗ ꯑꯉꯛꯄꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨ ꯐꯛꯂꯥꯡꯗ ꯊꯦꯠꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯛꯂꯝꯃꯤ. ꯑꯩꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯝꯅ? ꯃꯥꯅꯤ, ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯐꯕ ꯃꯥꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯌꯦꯡꯂꯤꯕ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨ ꯑꯇꯩ ꯀꯅꯥ ꯑꯃꯒꯤꯁꯨ ꯅꯠꯇꯦ, ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯅꯥ ꯃꯥꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝꯅꯤ. ꯍꯥꯏꯈꯤꯕ ꯋꯥ ꯉꯥꯛꯂꯤꯕꯅꯤ, ꯂꯤꯡꯖꯦꯜ ꯈꯥꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯅꯥ ꯃꯥꯕꯨ ꯍꯟꯅ ꯌꯦꯡꯂꯨꯗꯕ ꯃꯔꯝꯅ ꯃꯥꯒꯤ ꯊꯋꯥꯏꯅꯤ ꯈꯟꯖꯔꯤꯕ ꯃꯍꯥꯛ ꯑꯗꯨ ꯃꯥꯒꯤ ꯇꯥꯂꯣꯏꯅꯤ ꯈꯪꯗꯕꯅꯤ. ꯂꯩꯅꯥ ꯑꯃꯨꯛꯁꯨ ꯆꯪꯁꯤꯟꯗꯨꯅ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯕꯨ ꯃꯟꯅ ꯌꯦꯡꯂꯛꯂꯝꯃꯤ. ꯁꯤꯗꯤ ꯅꯣꯡꯃ ꯑꯩꯅ ꯂꯥꯏ ꯌꯦꯛꯄ ꯑꯃꯗ ꯌꯦꯛꯍꯟꯈꯤꯕ ꯁꯝꯕ꯭ꯔꯨ ꯌꯦꯛꯁꯤꯜꯂꯨꯕꯒꯤ
ꯂꯧꯈꯤꯗꯕ ꯁꯛ ꯑꯗꯨꯃꯛꯅꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣ ꯃꯥꯅ ꯑꯩꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯁꯤꯕꯨꯗꯤ ꯑꯁꯨꯛ ꯆꯦꯛꯁꯤꯟꯅ ꯊꯝꯂꯒ ꯑꯩꯕꯨꯅ ꯀꯔꯤꯒꯤ ꯏꯟꯊꯣꯛꯂꯤꯕ? ꯅꯍꯥꯟꯅꯣꯡ ꯂꯩꯅꯥ ꯃꯥꯅ ꯂꯩꯁꯥꯔꯤꯉꯩ ꯈꯨꯠꯍꯩꯕ ꯂꯥꯌꯦꯛꯄ ꯀꯅꯥ ꯑꯃꯗ ꯃꯥꯒꯤ ꯁꯛꯇꯝꯕꯨ ꯌꯦꯛꯍꯟꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯌꯦꯛꯄꯗꯨꯅ ꯁꯝꯕ꯭ꯔꯨ ꯑꯃ ꯍꯦꯟꯖꯤꯟꯅ ꯌꯦꯛꯂꯨꯏ ꯍꯥꯏꯕꯒꯤ ꯁꯝꯕ꯭ꯔꯨ ꯌꯥꯎꯔꯕ ꯃꯤꯇꯝ ꯑꯗꯨꯕꯨ ꯄꯥꯝꯗꯦ, ꯑꯃꯨꯛ ꯍꯟꯅ ꯑꯅꯧꯕ ꯑꯃ ꯌꯦꯛꯎ ꯍꯥꯏꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯅꯥꯅ ꯍꯥꯏꯈꯤ꯫ ꯑꯗꯨꯒ ꯁꯝꯕ꯭ꯔꯨ ꯅꯝꯈ꯭ꯔꯕ ꯃꯤꯇꯝ ꯑꯗꯨꯕꯨ ꯂꯥꯌꯦꯛꯄ ꯃꯥꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯣꯟꯊꯣꯛꯄꯅꯤ ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯐꯕ ꯃꯅꯥꯛꯇ ꯂꯩꯔꯕ ꯃꯥꯒꯤ ꯇꯥꯂꯣꯏ ꯊꯋꯥꯏ ꯑꯃꯕꯨ ꯃꯔꯤꯜꯅ ꯈꯥꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯋꯥꯍꯟꯖꯈꯤ꯫ ꯑꯁꯨꯝꯅ ꯂꯩꯅꯥ ꯃꯥꯅ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯕꯨ ꯌꯦꯡꯂꯤꯉꯩ ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯐꯕ ꯃꯅꯤꯡꯗꯒꯤ ꯂꯩꯅꯥꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯈꯪꯁꯤꯡ ꯁꯤꯡꯂꯛꯂꯝꯃꯤ꯫ ꯅꯪ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯏꯗꯨꯅ ꯑꯁꯥꯎꯕꯅ ꯃꯥꯡ ꯊꯥꯈꯤꯕ ꯃꯔꯝꯅ ꯂꯩꯅꯥ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯈꯪꯍꯧꯗ ꯌꯦꯡꯂꯨꯕꯗ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯁꯥꯎꯕꯒꯤ ꯁꯛꯐꯝ ꯑꯉꯛꯄꯅ ꯊꯟꯈꯤꯗꯨꯅ ꯈꯣꯟꯖꯦꯜ ꯅꯤꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯊꯋꯥꯏ꯫ ꯂꯩꯅꯥꯁꯨ ꯑꯀꯤꯕ ꯊꯛꯀꯠꯈꯤꯕꯅ ꯀꯔꯤ ꯍꯥꯏꯅꯤ ꯈꯪꯗ ꯂꯂꯠ ꯇꯧꯅ ꯈꯨꯝꯖꯔꯛꯂꯝꯃꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯁꯤꯕꯨꯅ ꯑꯁꯨꯛ ꯆꯦꯛꯁꯤꯟꯅ ꯊꯝꯂꯒ ꯑꯩꯕꯨꯅ ꯀꯔꯤꯒꯤ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕꯤꯔꯤꯕꯅꯣ? ꯃꯁꯤꯕꯨ ꯃꯖꯥ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯀꯔꯝꯕ ꯆꯥꯡꯌꯦꯡꯅꯣ? ꯑꯗꯨꯗꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯁꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯅꯥ ꯃꯥꯅꯤ꯫ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯏꯄꯥꯝ ꯂꯝꯗꯝꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯏꯅ ꯂꯩꯔꯤꯉꯩ ꯈꯨꯠꯍꯩꯕ ꯂꯥꯌꯦꯛꯄ ꯑꯃꯗ ꯌꯦꯛꯍꯟꯈꯤꯕ ꯁꯛꯇꯝꯅꯤ꯫ ꯃꯤꯇꯝ ꯑꯁꯦ ꯁꯝꯕ꯭ꯔꯨ ꯑꯃ ꯍꯦꯟꯖꯤꯜꯂꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯂꯧꯈꯤꯗꯕꯅꯤ꯫ ꯂꯥꯌꯦꯛꯄ ꯃꯥꯅ ꯁꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯤꯇꯝ ꯑꯁꯤ ꯄꯨꯈꯤꯕꯅꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯐꯕ ꯂꯩꯅꯥ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯨꯝ ꯇꯥꯔꯝꯂꯒ ꯈꯪꯍꯧꯗ ꯊꯋꯥꯏ ꯑꯣꯏꯕꯤ ꯃꯥꯕꯨ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯂꯩꯅꯥ, ꯑꯩ ꯅꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯂꯥꯛꯄ ꯆꯥꯟꯅꯕꯤ ꯑꯗꯨꯁꯨ ꯅꯪꯅꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕꯤꯗꯨꯁꯨ ꯅꯪꯅꯤ꯫ ꯑꯩꯒꯤ ꯊꯋꯥꯏꯒꯤ ꯃꯕꯦꯝꯃꯁꯨ ꯅꯪꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯃꯁꯛ ꯈꯪꯂꯨꯗ꯭ꯔꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗ ꯀꯨꯏꯔꯕ ꯃꯇꯝꯗꯒꯤ ꯂꯥꯠꯂꯛꯂꯤꯕ ꯁꯛꯇꯝ ꯑꯁꯤꯁꯨ ꯅꯪꯒꯤꯅꯤ꯫ ꯍꯥꯏꯈꯤꯕ ꯋꯥ ꯉꯥꯛꯄꯗ ꯁꯛꯈꯤꯕ ꯋꯥꯁꯛ ꯑꯩꯅ ꯀꯥꯏꯗꯅꯕ ꯈꯟꯈꯤꯕꯅ ꯋꯥꯈꯜ ꯍꯣꯡꯗ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯩꯁꯦ ꯏꯁꯥꯅ ꯏꯁꯥꯕꯨ ꯋꯥꯍꯟꯖꯕ ꯑꯣꯏꯔꯝꯂꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯗꯣ ꯅꯪꯅꯤ꯫ ꯑꯩꯕꯨ ꯉꯥꯎꯍꯜꯂꯤꯕꯁꯤꯁꯨ ꯅꯪꯅꯤ ꯂꯩꯅꯥ, ꯅꯪꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯅꯥ ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯐꯕꯕꯨ ꯃꯊꯥꯗꯒꯤ ꯂꯧꯊꯣꯛꯄꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯖꯥ ꯏꯕꯨꯡꯉꯣ, ꯑꯩꯕꯨ ꯑꯗꯨꯛ ꯅꯨꯡꯁꯤꯕꯤꯔꯒ ꯀꯔꯤꯒꯤ ꯑꯩꯕꯨ ꯅꯍꯥꯟꯃꯈꯩ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕꯤꯔꯤꯕꯅꯣ? ꯅꯪꯒꯤ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯑꯃꯇꯪ ꯅꯨꯡꯖꯥ ꯑꯣꯏꯕꯤ ꯑꯩꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯈꯧꯔꯥꯡꯅ ꯉꯥꯏꯖꯈꯤꯕ꯫ ꯑꯁꯨꯛ ꯅꯨꯡꯁꯤꯅꯕ ꯊꯃꯣꯏ ꯑꯅꯤꯁꯤꯕꯨ ꯅꯪꯒꯤ ꯅꯔꯦꯜ ꯈꯥꯕꯗꯨꯅ ꯍꯦꯟꯃꯟꯈꯤꯕꯅ ꯂꯥꯞꯊꯣꯛꯍꯟꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯃꯖꯥ ꯏꯕꯨꯡꯉꯣꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯔꯣ꯫ ꯅꯪꯒꯤ ꯁꯦꯕꯥ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯇꯧꯕ ꯐꯪꯕ ꯄꯤꯅꯕꯤꯌꯨ꯫ ꯅꯪ ꯑꯩ ꯑꯃꯨꯛ ꯂꯥꯞꯊꯣꯛꯅꯔꯒꯨꯝꯁꯤ ꯃꯖꯥ ꯏꯕꯨꯡꯉꯣ꯫ ꯃꯆꯤꯟ ꯂꯨꯝꯂꯨꯕ ꯃꯊꯃꯣꯏꯗ ꯂꯩꯕ ꯋꯥ ꯑꯗꯨ ꯀꯅꯥ ꯑꯃꯗ ꯍꯥꯏꯗꯣꯛ ꯇꯝꯊꯣꯛꯇꯅ ꯂꯧꯁꯤꯟꯗꯨꯅ ꯊꯝꯕ ꯃꯔꯤꯜ ꯈꯥꯕ ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯐꯕ ꯃꯍꯥꯛꯇꯤ ꯅꯍꯥꯟ ꯃꯈꯩ ꯃꯗꯣꯝ ꯃꯁꯥꯅ ꯃꯁꯥꯕꯨ ꯋꯥꯍꯟꯖꯕꯅꯤ꯫ ꯃꯆꯥ ꯃꯃꯧ ꯑꯅꯤꯅ ꯈꯪꯍꯧꯗ ꯇꯠꯅ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ ꯊꯋꯥꯏ ꯑꯅꯤꯒꯨꯝ ꯅꯨꯡꯁꯤꯅꯈ꯭ꯔꯕꯗ ꯅꯤꯡꯊꯧ ꯁꯤꯡꯂꯥꯏ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯂꯨꯋꯥꯡꯂꯩꯃ ꯉꯝꯈꯩ ꯂꯩꯇꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯂꯥꯟꯅ ꯈꯜꯂꯨꯕ ꯊꯧꯑꯣꯡ ꯑꯁꯤꯅ ꯊꯋꯥꯏ ꯑꯅꯤ ꯈꯛꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯤ ꯀꯌꯥ ꯑꯃꯕꯨꯁꯨ ꯋꯥꯈꯜ ꯋꯥꯍꯟꯈꯤꯕꯗꯣ ꯉꯁꯤꯗꯤ ꯑꯋꯥꯕ ꯃꯥꯒꯤ ꯑꯔꯣꯏ ꯃꯤꯀꯨꯞ ꯂꯥꯛꯂꯗꯨꯅ ꯊꯥꯗꯣꯛꯅꯕ ꯌꯥꯗ꯭ꯔꯕ ꯊꯋꯥꯏ ꯑꯃꯒꯨꯝ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯅ ꯆꯠꯃꯤꯟꯅꯈꯤ꯫